Manipur ki sanaroi singna national amadi international ki thakta chaona Manipur ki mingchat purakpa ngamli haina Chief Minister N Biren phongdokre wafam asi ngasi bawparata leba CM Secretariat 37th Goa National Games English ngani kunhumdoi da saruk gyarunaba Manipur ki sanaroi singda yaifa mangol pibagi tharamda phongdokhibane mahakna makha taraduna hai Manipur asi sanaroi singna kathokpaga amadi Kanna hotnaduna national amadi international ki thakta Manipur ki mingchat puraklibane sanaroi amana poba natraga kabugi wakhal thadoktuna isana sanajariba field da mapung fana best performance pinaba hotnagadabane sanaroi singnasu leadership amagi makhada unity leina punna wakhal taminaduna thaksi khasi naina chatminarabadi mai pakpa ngambani haike handak pangthokadariba 38 shuba Goa National Games English ngini kunhumdoida discipline kuntarukta saruk yarunaba sanaroi singbu CMN Biren PWD and Gas Minister Govindas Konthozam lamlai kendragi MLA KH Ibomcha wangkai AC के MLA TH अरुण कुमार अंध्रो केंद्र के MLA TH श्याम कुमार सिंगना याइफा मंगोल पीबगे थौरम अदुदा सरुक याखे याइफा मंगोल पीबगे थौरम कमरी लेदना सानरोइ सिंगी सेल थुमगी अवातपा लेदनबा सथोकसनदा चंगदब सेनफमगी चादा यांखैदे मा की माइकैदगी मतेंग पांगलगनि हाइबा वाफम सुथमखे National and international level में कोई की फिदा करने का एग्जिट करने का हमें मिशी की या मरो एक backgrounds मधुगी कथों पर मगर वे लोग वाक तोड़ भी शिक्षण में सी लेकर के लेरो क्लब सिंह और एसोसिएशन सिंह की वो बोले बा मायाम नहीं कोई मायाम नहीं चंगे दी लेकर के क्लब कुकर पर इनके कुछ अमुआब Sports Authority of India, Manipur, Manipur Sports Department, Olympic, Liberia, branch Kurimaki, and Hagali, and secondary players, Yamaki, 116, 160, the 100 people, Olympic vice president, Yamaki, 48 ITMs, 26 Kumbam, Yaw be a boy. Other kind medals, young and songs lay heavily. At the Madamo is not Anglo, Madamo Mongoloisian,